वीरिके मणिपुर तरामना ओक्चरी ngasi पुदुना लाक्चरिबा फिल्म स्क्विड गेम फिल्म असigi अहानबा सिंदा अखोइना सियोंग कौबा नुपा अमा उरमे महाकी मचानुपीगी बर्थडे सु तारमी मदुदा महाकी ममाना मंगोंदा पैसा खरा पिरमी मरमदी महाकी मचानुपी दुबु माना डिनर दा पुनमगिदमक्तनी अदुबु सियोंग asi मा पैसा खरा सु दरकार तारमी मरम मदुना महाकना महाकी ममागी एटीएम कार्ड अदुबु सुमाना हुरालमे महाकना एटीएम बुत चंगदुना ममागी पैसा सिंदा लोइना हुरानदुना हॉर्स राइडिंग दा माना पैसा सिंदा लोइना थादोक्लमी अदुगा महाकना गेम अदुदा 4 million प्रॉफिट ओइरमी मदुदा मंगोंदा पैसा तोनबा नुपा अमा लाक्तुना मंगोंदा यामना थीना फुबीदुना हाइरमी एगी पैसा अदु पिरो हाइदुना मतम मदुना महाकना पॉकेटता हुमदुना येंगलुबा मतमददी महाकना पैसा अदु अमता यावरमदे मतमदुना माना निंगसिंगले अदुदी ngasai माना हलकपा मतमदा लंबीदा नुपी अमगा थेंगाइनखिबनी अदु नुपी अदुना सोइदना मागी पैसा अदु हुरालमनी हाइना हौजी सियोंगी पॉकेट पैसा अमता यावरमदबदगी नुपा अदुना मंगोंदा था अमगी मतम थारमदुना पैसा अदु था अमगी मतुंगदा पीनना हाइरमी मदुगी मतुंगदा सियोंगना पैसा खरा अरेंज तौदुना मागी मचाबु डिनरदा पुरकलमी मदुगी मतुंगदा सियोंगना स्टेशनदा याम थुना चटलमी अदुबु अनलकीली मागी ट्रेन अदु मिस तौरमी अदुदा सियोंगना स्टेशन अदुदा फमदुना ट्रेन लाक्पा गाइदुना लेरमी मदुदा अननोन पर्सन अमा मागी मनाक्ता लाक्तुना फमलमी नुपा असि सियोंगना मागी मतांगदा करिसु खंगलमदे अदुबु अननोन पर्सन अदुना सियोंगदा गेम अमा साननबा हाइरमी अदुगा इगुम नंगना गेम अदु ngamlagadi 1 lakh won pigani haina pasasing adu mangonda utlami yam adu uraba matungda mahangna yarami aduga khupa khara charaba matungda mahangna game adu ngamduna 1 lakh won phangami maduda mahak yamna harawrami अदुगी मतुंगने नुपा अदुना कार्ड अमा पीदुना हाइरक्लमी करिगुम्बा सिदगी हेना यामना पैसा फंगलगदी कार्ड असिदा कॉल तौरओ हाइरमी अदुगी मतुंगदा सियोंग मयुमदा लाक्लमी अदुगा मागी ममाना मंगोंदा हाइरमी नंगी नचानुपी असि स्टेप फादर गा यूएस दा सेटल तौखरनी मसिदा अखोइना खंगले मदुदी सियोंग डाइवोर्स तौरे अदुगा माकी नुपी असि अतोपा नुपा अमादा लोहोंख्रे हाइबासे अदुबु सियोंगना माकी मचानुपी असि मंगोंदगी लापना चलनगमदे माना मचानुपी असिबु मागी मनाक्ता थमनबगिदमक्ता पैसा यामना दरकार ओइरमी मरम मदुना मागना कार्ड अदुदा अमु नंबर दा कॉल तौरमी मदुगी मतुंगदा सियोंगबु गाड़ी अमदा लौबो लाक्लमी गाड़ी अदुदा अतोपा मी खरसु यावरमी अदुबु मखोय अदु लोइना पंगथाहलमी मखोयना ज्ञान तारकपा मतमदा मखोयसे यामना डिसिप्लिन ओइना सब मानबा यूनिफॉर्म सेटुना का अमदा लेरमी मखोयसे टोटल 456 नि मखोयबु ममाइदा मार्क्स उप्पा नुपा अमना कमांड तौरमी नुपा असिगी मसक असि मखोय कनामतना उबा फंगलमदे अदुगा मसिदा मखोय लाक्लिबा 456 प्लेयर सिंग असि मीगी पैसा तोनबा ngaktani मफम असिदा सियोंगना यामना अहल ओइरबा प्लेयर नंबर 1 गा उनरमी महागसी यामना अहन ओइरमे अदुगा महागसी ब्रेन ट्यूमर नि मरम मसिना महागना गेम मसिदा यावरकपनी मसिगी मतुंगदा मफम मसिदा प्लेयर अनि खक फाइट तौरकलमी इसी ममिंगना सेबियो कौवे दुगा नुपा असिना जेक कौवे दुगा सेबियो असि ngasai सियोंगी पॉकेटगी पैसा हुरानखिबा नुपी अदुनी सियोंगना महापु हेक उबदा महापु खंगबा ngamlami माना पैसा दु पियु हाइदुना सेंसलकपदा पिंक कलर सेटपा ममाय उपपा गार्ड सिंग अदु लाक्लमी अदुगा मखोइना प्लेयर सिंग अदुबु पुदुना गेम अदुगी रूल्स हाइरमी कार्ड अमना प्लेयर सिंग दुदा हाइरमी नखोइ मफम असिदा टोटल 6 गेम सानागदबनी अदुगा गेम गी विनर अदु पैसा यामना फंगनी हाइदुना मखोइबु कॉन्ट्रैक्ट साइन अममम तौहलमी अदुगा गेम असिगी रूल अहुम हाइरमी अहामदा प्लेयर कनाना सु मसागी अपामदा गेम असिबु लोइदबिदा थादोक्तुना चटपा यारोय अदुगा अनि सुबदना फेल ओइबा सिंग अदु गेम असिदगी एलिमिनेट तौगनी अदुगा एलिमिनेट हाइरिबा असि मखोइना प्लान असिगी मतुंग इना कोना खंगलकनी अदुगा अहुम सुबदना करिगुम्बा गेम असी सानाबा पामद्रगदी हौजिक थोक्तुना चटपा यागनी गेम असी हौद्रिङैदा हाइरे सिगी मतुंगदा गार्ड सिंग अदुना मखोइबु गेम गिदमक्ता मफम अमदा पुदुना चलमी सियोंगना मफम अदुदा सेंगोगा सु थेंगनरमी मदु उबदा महा यामना ngakलमी मसी अंगांग ओइनिङैदगी खंगनरकपनी अदुबु महागासी बिजनेस अमगिदमक्ता आउट ऑफ कंट्री दा चटखिबनी फर्स्ट गेम गिदमक्ता मफम अदुदा यामना चावबा डोल अमा लेरमी गेम असी यामना सिंपल ओइबा गेमनी डोल असिना इसै हेक सकपदा मखोय असी डोलगी मनाक्ता चरकदबनी अदुगा इसै असिना हेक लेपदा मखोय असी लेंगदबिदा लेगदबनी करिगुम्बा लेंगलगदी मखोयबु एलिमिनेट तौगनी अदुदी यामना चमना खलमी अदुबु नुपा अमना लेंगलुमदगी मदुदा सुट तौदुना हाटलमी एलिमिनेट की मीनिंग असी हाटकनी हाइबा असी अखोइना खंगले मसी उबदा मखोय असी यामना कीबा अमदी ngakpa फाउनदुना यामना खुदोंग थिनिङाय ओइरे अदुना मखोय असी पंगचेन चेनरमी कीदुना पंगचेन चेनरमी अदुबु गेम गी रूल गी मतुंगिना मखोय असी लेंगलबदी एलिमिनेट तौगदबनी अदुबु मी खरदी गेम अदु कंप्लीट ओइरमी अदुगा डेड बॉडी सिंग अदु मफम अदुदगी मखोयना अतोपा जगहदा पुखिरमी हौजिक मखोय टोटल 456 प्लेयर अदु सुनतंगी 255 खक्तंग आइ हौरे हौजिक
ꯂꯦꯝꯍꯧꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕ ꯄꯥꯝꯂꯝꯗ꯭ꯔꯦ꯫ ꯒꯦꯝꯒꯤ ꯔꯨꯜ ꯃꯇꯨꯡ ꯏꯟꯅ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯗꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤ ꯆꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯋꯤꯅꯔ ꯑꯣꯏꯕꯗ ꯐꯪꯒꯗꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯠꯇꯨꯅ ꯀꯥꯎꯟꯠ ꯇꯧꯔꯝꯃꯤ꯫ ꯇꯣꯇꯦꯜ 45 ꯃꯤꯂꯤꯌꯟ ꯑꯣꯟ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯦꯝꯗ ꯑꯦꯂꯤꯃꯤꯅꯦꯠ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯄꯩꯁꯥ ꯑꯁꯤ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯗꯕꯁꯤꯡ ꯑꯗꯨꯒꯤ ꯚꯣꯠꯇ ꯔꯦꯗ ꯂꯥꯏꯠ ꯑꯃꯗꯤ ꯒ꯭ꯔꯤꯟ ꯂꯥꯏꯠꯇ ꯅꯝꯍꯟꯗꯨꯅ ꯆꯨꯖ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯦꯝ ꯑꯁꯤ ꯄꯥꯝꯗꯕ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯑꯃꯨꯛ ꯄꯥꯝꯂꯒꯗꯤ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯅꯦꯛꯁ ꯗꯦꯗ ꯁꯤꯌꯣꯡꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯤꯌꯣꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯊꯥꯖꯕꯤꯔꯝꯗꯦ, ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯌꯣꯡꯅ ꯀꯥꯔꯗ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅ ꯀꯥꯔꯗ ꯑꯗꯨꯗ ꯏꯔꯤꯕ ꯅꯝꯕꯔ ꯑꯗꯨ ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯌꯣꯡ ꯃꯌꯨꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯃꯥꯗꯨ ꯂꯩꯔꯝꯗꯦ꯫ ꯁꯤꯌꯣꯡꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯁꯦꯡꯉꯨ ꯃꯥꯒꯤ ꯃꯃꯥꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯁꯤꯌꯣꯡꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯦꯡꯉꯨꯁꯤ ꯌꯥꯝꯅ ꯑꯞꯁꯦꯠ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗ ꯃꯤꯒꯤ 6 ꯕꯤꯂꯤꯌꯟ ꯋꯣꯟ ꯇꯣꯜꯂꯦ, ꯑꯩꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀ꯭ꯂꯥꯏꯟ ꯑꯃꯗꯒꯤ ꯂꯧꯗꯨꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯊꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯁ ꯑꯣꯏꯈ꯭ꯔꯦ"꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯁꯤꯌꯣꯡꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯐꯖꯅ ꯇꯧꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯁꯤꯌꯣꯡꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯕ ꯉꯝꯒꯅꯤ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯀꯛꯄ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯪꯒꯅꯤ" ꯍꯥꯏ꯫ ꯑꯗꯨꯕꯨ ꯁꯤꯌꯣꯡꯗꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ, ꯑꯗꯨꯒ ꯃꯃꯥꯒꯤ ꯏꯟꯁꯨꯔꯦꯟꯁꯀꯤ ꯊꯝꯕ ꯄꯩꯁꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯩꯁꯥ ꯅꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯁꯤꯌꯣꯡꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯁꯤꯌꯣꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯌꯣꯡꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯃꯥꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯕꯣꯁ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯝꯗꯦ꯫ ꯄꯩꯁꯥ ꯑꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯦꯆꯤꯟ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯇꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯗꯨꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯂꯧꯔꯒ ꯈꯨꯗꯛꯇ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯕ꯭ꯌꯣꯛꯅ ꯑꯦꯖꯦꯟꯠ ꯑꯃꯒ ꯎꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯅꯣꯔꯊ ꯑꯦꯔꯤꯌꯥꯗꯒꯤ ꯁꯥꯎꯊ ꯑꯦꯔꯤꯌꯥꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯁꯦꯕ꯭ꯌꯣꯛ ꯑꯁꯤ ꯉꯁꯥꯏ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯁꯦꯕ꯭ꯌꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯅꯥꯎꯄꯥ ꯑꯗꯨꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ, ꯃꯥꯒꯤ ꯃꯃꯥꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯔ ꯑꯃ ꯎꯠꯂꯛꯑꯦ꯫ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯁꯤꯡ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯪꯉꯦ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯃꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ, ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯔꯨꯝ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯀꯥꯔꯗ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯥꯔꯗ ꯑꯃ ꯁꯤꯌꯣꯡꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯎꯠꯂꯝꯕꯗꯨꯗ ꯃꯍꯥꯛ ꯁꯤꯌꯣꯡꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯌꯣꯡꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯌꯣꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯥꯔꯗ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯤꯌꯣꯡꯅ ꯗꯤꯁꯥꯏꯗ ꯇꯧꯔꯦ ꯒꯦꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯕꯨ ꯁꯤꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯒꯥꯔꯗꯅ ꯍꯥꯠꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯒꯥꯔꯗ ꯑꯗꯨ ꯁꯥꯔꯝꯃꯤ꯫ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯗꯨ ꯑꯥꯏꯂꯦꯟ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯍꯣꯜ ꯑꯃꯗ ꯄꯨꯂꯞ ꯊꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯦꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯝ ꯁꯦꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯁꯦꯕ꯭ꯌꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯇꯣꯏꯂꯦꯠꯇ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯕ꯭ꯌꯣꯛꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯣꯟꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯒꯥꯔꯗ ꯑꯃꯅ ꯆꯤꯡꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝꯗ ꯆꯦꯛ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯕ꯭ꯌꯣꯛ ꯑꯗꯨ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯆꯞ ꯆꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯕ꯭ꯌꯣꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯃꯥꯅ ꯎꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯡꯉꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯕ꯭ꯌꯣꯛꯇ ꯃꯥꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯗ ꯁꯦꯕ꯭ꯌꯣꯛꯅ ꯍꯥꯏꯔꯝꯃꯤ ꯑꯆꯧ-ꯑꯆꯧꯕ ꯀꯣꯟ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨ ꯍꯣꯜ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯣꯜ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯞ ꯃꯈꯜ 4 ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯅ ꯁꯦꯞ ꯑꯃꯃꯝ ꯈꯟꯅ ꯆꯨꯖ ꯇꯧꯒꯗꯕꯅꯤ꯫ ꯁꯤꯌꯣꯛꯅ ꯈꯪꯂꯝꯃꯤ ꯒꯦꯝ ꯑꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ꯫ ꯁꯤꯌꯣꯛꯅ ꯁꯦꯡꯉꯨꯗ ꯍꯥꯏꯔꯝꯃꯤ, ꯁꯦꯞꯁꯤꯡ ꯑꯁꯤ ꯆꯨꯖ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯇꯨꯡꯗ ꯀꯣꯟ ꯑꯃ ꯄꯤꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯗꯨ ꯍꯥꯞꯂꯒ ꯑꯩꯈꯣꯏꯅ ꯁꯦꯞꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯆꯞ ꯃꯥꯟꯅꯕ ꯁꯦꯞ ꯑꯃ ꯈꯟꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕꯤꯗ ꯐꯖꯅ ꯈꯟꯒꯗꯕꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯦꯂꯤꯃꯤꯅꯦꯠ ꯇꯧꯒꯅꯤ꯫ ꯁꯦꯡꯉꯨꯗꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯞ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯌꯣꯛꯇꯤ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯎꯆꯤꯟ-ꯅꯥꯆꯤꯟ ꯒꯦꯝ ꯑꯗꯨ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗ 187 ꯄ꯭ꯂꯦꯌꯔ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯨꯞꯅꯇꯪꯒꯤ 108 ꯈꯛꯇ ꯉꯥꯏꯍꯧꯗꯨꯅ꯫
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯦꯡ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯖꯦꯡꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯕꯗ ꯃꯐꯝ ꯑꯗꯨꯃꯛꯇꯨꯗ ꯁꯤꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯥꯅ ꯒꯥꯔꯗꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯇꯨꯅ ꯆꯩꯅꯥꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯦꯛꯇ ꯃꯥꯡꯍꯜꯂꯝꯃꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯐ꯭ꯔꯟꯠꯃꯦꯟ ꯑꯁꯤ ꯈꯪꯂꯝ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯒꯥꯔꯗ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ CCTVꯒꯤ ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯂꯣꯏꯅ ꯗꯤꯂꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯒꯥꯔꯗ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯒꯦꯝꯒꯤ ꯄ꯭ꯂꯥꯟ ꯃꯊꯪꯗ ꯇꯧꯒꯗꯕꯗꯨ ꯍꯥꯏꯔꯝꯗꯤ ꯗꯣꯛꯇꯔ ꯑꯗꯨ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯒꯥꯔꯗ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯑꯗꯨ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯇꯣꯛꯅꯅꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯅꯦꯛꯁ ꯊꯔ ꯒꯦꯝꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯂꯥꯏꯠ ꯃꯨꯊꯠꯈꯤꯔꯝꯃꯤ ꯁꯦꯡꯉꯨꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯖꯦꯡꯒꯤ ꯇꯤꯝ ꯑꯁꯤ ꯃꯑꯣꯡ ꯆꯥꯗꯕ ꯊꯕꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯥꯅ ꯇꯤꯝ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯖꯦꯡꯒꯤ ꯇꯤꯝꯗ ꯌꯥꯎꯔꯝꯃꯤ ꯗꯣꯛꯇꯔꯅ ꯖꯦꯡꯗ ꯃꯊꯪꯒꯤ ꯒꯦꯝ ꯑꯗꯨ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯂꯥꯏꯠ ꯑꯗꯨ ꯑꯣꯐ ꯇꯧꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯦꯡꯅ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨ ꯄꯨꯜꯂꯒ ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯖꯦꯡꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯁꯦꯕꯤꯌꯣꯛꯄꯨꯁꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯁꯤꯌꯣꯡꯅ ꯂꯥꯛꯇꯨꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯈꯥꯝꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯤ ꯁꯨꯞꯅꯇꯒꯤ 80 ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯊꯔ ꯒꯦꯝ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄ꯭ꯂꯦꯌꯔ 10-10ꯒꯤ ꯇꯤꯝ ꯁꯦꯝꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯤꯝ ꯑꯁꯤ ꯁꯦꯝꯂꯝꯃꯤ ꯖꯦꯡꯗꯤ ꯍꯥꯟꯅꯗꯒꯤ ꯒꯦꯝ ꯑꯁꯤ ꯈꯪꯂꯝꯃꯤ ꯃꯗꯨꯅ ꯁꯩꯕꯤꯌꯣꯛꯀꯤ ꯃꯃꯥꯟꯅꯕꯤ ꯐꯤꯃꯦꯜ ꯐ꯭ꯔꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯌꯥꯎꯍꯜꯂꯝꯗꯦ ꯑꯗꯨꯒ ꯁꯤꯌꯣꯛꯁꯨ ꯃꯥꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯂꯝꯃꯤ ꯃꯗꯨꯗ ꯁꯩꯕꯤꯌꯣꯛ ꯐꯤꯃꯦꯜ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯒꯦꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯒ ꯊꯧꯔꯤ ꯆꯤꯡꯅꯗꯨꯅ ꯃꯈꯥꯗ ꯊꯥꯗꯒꯗꯕꯅꯤ ꯃꯗꯨꯗ ꯖꯦꯡꯒꯤ ꯇꯤꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯒꯦꯝ ꯑꯁꯤ ꯉꯝꯃꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯌꯣꯡꯒꯤ ꯇꯤꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯄ꯭ꯂꯦꯌꯔ ꯅꯝꯕꯔ 1 ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯃꯥꯅ ꯒꯦꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯥꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯗ ꯇꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯒꯦꯝ ꯑꯗꯨꯕꯨ ꯉꯝꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗ ꯑꯃꯨꯛ ꯎꯠꯂꯛꯑꯦ 30 ꯃꯤꯅꯤꯠꯁꯀꯤ ꯃꯇꯨꯡꯗ ꯂꯥꯏꯠ ꯑꯣꯐ ꯇꯧꯈꯤꯔꯝꯃꯤ ꯁꯤꯌꯣꯡꯅ ꯍꯥꯏꯔꯝꯃꯤ ꯔꯦꯗꯤꯗ ꯂꯩꯌꯨ ꯖꯦꯡꯒꯤ ꯇꯤꯝ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯂꯥꯛ ꯍꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯖꯦꯡꯒꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯃꯨꯛ ꯆꯂꯥꯛ ꯍꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗ ꯖꯦꯡꯅ ꯃꯍꯥꯛꯄꯨ ꯁꯥꯏꯗꯇ ꯊꯝꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯃꯤ ꯑꯇꯣꯞꯄ ꯁꯥꯏꯗꯇꯅ ꯗꯣꯛꯇꯔ ꯑꯗꯨ ꯒꯥꯔꯗꯀ ꯂꯣꯏꯅꯅ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯔꯒꯥꯟꯁꯤꯡ ꯑꯗꯨꯕꯨ ꯗꯦꯂꯤꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯗ ꯅꯝꯕꯔ 28 ꯑꯃꯗꯤ 29ꯅ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯤꯗꯅꯤ ꯑꯃꯈꯛꯇꯪ ꯌꯥꯎꯏ ꯖꯣꯝꯕꯤꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯒꯥꯔꯗ ꯅꯝꯕꯔ 29 ꯑꯗꯨ ꯑꯣꯔꯒꯥꯟ ꯗꯦꯂꯤꯚꯔ ꯇꯧꯕ ꯆꯠꯀꯗꯧꯕꯗꯨ ꯑꯁꯤ ꯑꯇꯩꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯑꯣꯐꯤꯁꯔ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯕꯣꯗꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯗꯅꯤ ꯑꯃꯈꯛꯇꯪ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗ ꯅꯝꯕꯔ 28 ꯑꯃꯗꯤ 29 ꯑꯗꯨ ꯑꯣꯔꯒꯥꯟꯁꯤꯡ ꯑꯗꯨꯕꯨ ꯗꯦꯂꯤꯚꯔ ꯇꯧꯅꯕ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯇꯔꯅꯦꯜ ꯑꯁꯤꯗ ꯕꯣꯝ ꯐꯤꯠ ꯇꯧꯋꯦ ꯍꯥꯏꯅ ꯃꯗꯨꯗ ꯒꯥꯔꯗ ꯅꯝꯕꯔ 28 ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯝꯂꯛꯏ ꯇꯔꯅꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯃꯁꯤ ꯕ꯭ꯂꯥꯁ ꯇꯧꯗꯨꯅ ꯊꯨꯒꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯁꯤꯅ ꯑꯃꯨꯛ 28 ꯑꯁꯤꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯇꯩ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ 28 ꯅꯝꯕꯔ ꯑꯗꯨꯅ ꯆꯤꯡꯅꯗꯨꯅ ꯃꯍꯥꯛꯄꯨ ꯃꯃꯥꯏ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯟ ꯄꯣꯏꯟ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ ꯉꯁꯥꯏ ꯅꯪꯅ ꯗꯦꯗ ꯕꯣꯗꯤ ꯂꯧꯊꯣꯛꯈꯤꯕ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯈꯤꯕ ꯀꯤꯗꯅꯤ ꯑꯃꯈꯛ ꯌꯥꯎꯕ ꯖꯣꯝꯕꯤꯅꯤ ꯍꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯅꯪꯅ ꯂꯤꯗꯔꯒꯤ ꯔꯨꯝꯗ ꯆꯠꯂꯒ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏꯅ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯒꯥꯔꯗ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯒꯥꯔꯗ ꯑꯃꯗ ꯃꯊꯪꯒꯤ ꯒꯦꯝ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯒꯥꯔꯗ ꯑꯗꯨꯅ ꯃꯊꯪꯒꯤ ꯒꯦꯝꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯗꯦ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯒꯥꯔꯗ ꯑꯗꯨꯒꯤ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯒꯥꯔꯗ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯥꯔꯗ ꯑꯇꯣꯞꯄ ꯑꯗꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯒꯦꯝꯒꯤ ꯔꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯒꯥꯔꯗ ꯑꯗꯨꯅ ꯃꯥꯕꯨ ꯋꯥꯍꯩ ꯊꯦꯝꯗꯨꯅ ꯍꯥꯠꯅꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯒꯥꯔꯗ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯝꯕꯔ 28ꯀꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯁꯨ ꯐꯪꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯆꯪꯂꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯑꯣꯐꯤꯁꯔ ꯑꯗꯨ ꯐ꯭ꯔꯟꯠꯃꯦꯟꯒꯤ ꯔꯨꯝ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯡꯒꯤ ꯔꯦꯀꯣꯔꯗ ꯊꯝꯕ ꯃꯐꯝ ꯑꯃꯗ
ꯆꯪꯂꯛꯂꯝꯃꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯗ ꯒꯦꯝ ꯑꯗꯨ ꯀꯥꯈꯤꯕꯒꯤ ꯂꯤꯁ ꯑꯃ ꯐꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨ ꯃꯔꯤꯁꯨꯕ ꯒꯦꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯔꯠꯅꯔ ꯆꯨꯁ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯥꯔꯠꯅꯔ ꯆꯨꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯁꯦꯕꯤꯌꯣꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯄꯥꯔꯠꯅꯔ ꯆꯨꯁ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕꯁꯤ ꯄꯥꯝꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯗ ꯃꯥꯔꯕꯜ ꯇꯔꯥ ꯄꯤꯔꯝꯃꯤ ꯇꯁꯦꯡꯅ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯔꯕꯜꯁꯤꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯑꯗꯨꯁꯨ ꯃꯨꯟꯗꯨꯅ ꯅꯠꯇꯦ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯌꯥꯅ ꯂꯧꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯔꯕꯜ ꯄꯥꯏꯗꯕꯁꯤꯡ ꯑꯗꯨ ꯏꯂꯤꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯤ ꯁꯦꯡꯉꯨ ꯑꯃꯗꯤ ꯁꯤꯌꯣꯛꯀꯤ ꯐ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯔꯕꯜ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯁꯤꯌꯣꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯁꯦꯡꯉꯨꯒꯤ ꯃꯥꯔꯕꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯡꯉꯨꯒꯤ ꯃꯅꯥꯛꯇ ꯁꯨꯞꯅꯇꯪꯒꯤ ꯃꯥꯔꯕꯜ ꯑꯃꯈꯛꯇꯪꯃꯛ ꯉꯥꯏꯔꯦ ꯑꯗꯨꯗ ꯃꯥꯅ ꯁꯤꯌꯣꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯒꯦꯝ ꯑꯁꯤ ꯀꯥꯍꯧꯗ꯭ꯔꯒꯗꯤ ꯀꯥꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯃꯨꯛ ꯒꯦꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯤꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯔꯕꯜ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯡꯉꯨꯅ ꯃꯥꯒꯤ ꯃꯥꯔꯕꯜ ꯍꯥꯞꯄ ꯈꯥꯎ ꯑꯗꯨ ꯒꯥꯔꯗ ꯑꯗꯨꯗ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯌꯣꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯔꯕꯜ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯃꯥꯔꯕꯜꯒꯤ ꯃꯍꯨꯠꯇ ꯅꯨꯡ ꯉꯛꯇ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯤꯌꯣꯛ ꯄ꯭ꯂꯦꯌꯔ ꯅꯝꯕꯔ 1 ꯑꯍꯟ ꯑꯗꯨꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯃꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯌꯣꯛꯅ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯑꯦꯒ꯭ꯔꯤ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯒꯦꯝ ꯑꯗꯨ ꯀꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯁꯇ ꯃꯥꯅ ꯀꯔꯝꯕ ꯆꯨꯁ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯕꯗꯒꯤ ꯁꯤꯌꯣꯛꯅ ꯃꯥꯔꯕꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯝꯃꯤ ꯑꯗꯨ ꯅꯈꯣꯏꯅ ꯊꯥꯖꯔꯣꯏ ꯑꯍꯜ ꯑꯁꯤ ꯌꯥꯝꯅ ꯆꯂꯥꯛ ꯍꯩꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯔꯕꯜ ꯑꯃ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯁꯤꯌꯣꯛꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯂꯤꯖ ꯒꯦꯝ ꯑꯁꯤ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯥꯔꯕꯜꯁꯤꯡ ꯑꯗꯨ ꯍꯥꯏꯖꯤꯟꯗꯨꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯑꯍꯟ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯥꯅ ꯑꯉꯥꯎꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨ ꯇꯥꯕꯗ ꯁꯤꯌꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯃꯥꯔꯕꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯍꯟ ꯑꯗꯨꯗ ꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯕꯤꯌꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤ ꯒꯦꯝ ꯑꯗꯨꯕꯨ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯒꯦꯝ ꯑꯁꯤ ꯃꯥꯔꯕꯜ ꯑꯗꯨꯕꯨ ꯋꯥꯜꯗ ꯅꯛꯅ ꯇꯥꯕ ꯑꯗꯨꯅ ꯀꯥꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯍꯥꯟꯕꯗ ꯁꯦꯕꯤꯌꯣꯛꯅ ꯃꯥꯒꯤ ꯃꯥꯔꯕꯜ ꯑꯗꯨ ꯍꯨꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯔꯕꯜꯁꯤꯡ ꯑꯗꯨ ꯍꯨꯟꯗꯕꯤꯗ ꯃꯅꯥꯛꯇ ꯊꯥꯗꯔꯝꯃꯤ ꯃꯗꯨꯗ ꯁꯦꯕꯤꯌꯣꯛꯅ ꯑꯃꯨꯛ ꯍꯟꯅ ꯂꯪꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯁꯦꯕꯤꯌꯣꯛ ꯑꯩꯗꯤ ꯏꯇꯣꯝꯗꯅꯤ ꯑꯗꯨꯒ ꯅꯪ ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯅ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯕꯤꯌꯣꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯦꯗ ꯕꯣꯗꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯔꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯗ ꯖꯦꯡꯅ ꯎꯔꯝꯃꯤ ꯁꯦꯕꯤꯌꯣꯛꯀꯤ ꯐꯤꯃꯦꯜ ꯐ꯭ꯔꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯑꯗꯨꯒ ꯃꯁꯤꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯦꯕꯤꯌꯣꯛꯀꯤ ꯐ꯭ꯔꯦꯟ ꯑꯁꯤ ꯖꯦꯡꯒꯤꯁꯨ ꯐ꯭ꯔꯦꯟ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗꯒꯤ ꯈꯠꯅꯗꯅ ꯂꯩꯔꯝꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯅꯔꯝꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯒꯥꯔꯗ ꯑꯃꯒꯤ ꯗꯦꯗ ꯕꯣꯗꯤ ꯃꯅꯥꯛꯇ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ID ꯐꯪꯂꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯃꯥꯅ VIP ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯁꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯟ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯅꯦꯛꯁ ꯗꯦꯗ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨ 5 ꯁꯨꯕ ꯒꯦꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯅꯝꯕꯔ 1 ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯅꯝꯕꯔꯁꯤꯡ ꯗꯃꯤꯗ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯅꯝꯕꯔ ꯂꯧꯅꯔꯝꯃꯤ ꯃꯗꯨꯗ ꯂꯥꯁꯇ ꯑꯔꯣꯏꯕ ꯅꯝꯕꯔ ꯑꯃꯗꯤ ꯑꯍꯥꯟꯕ ꯅꯝꯕꯔ ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯃꯗꯨꯅ ꯅꯝꯕꯔ ꯑꯁꯤ ꯆꯨꯁ ꯇꯧꯕꯗ ꯃꯍꯥꯛ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯝꯕꯔ ꯑꯍꯥꯟꯕ ꯑꯁꯤ ꯂꯧꯕꯗꯤ ꯑꯩꯕꯨ ꯍꯥꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯝꯕꯔ 16 ꯑꯁꯤ ꯑꯣꯏꯔꯒꯅ ꯀꯅꯥꯅ ꯈꯪꯒꯅꯤ ꯒꯦꯝ ꯑꯁꯤꯗꯒꯤ ꯁꯥꯟꯅꯍꯟꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯌꯣꯛꯇ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕ ꯅꯝꯕꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯅꯝꯕꯔ 1 ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯦꯃꯤꯡ ꯔꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯒꯦꯝꯒꯤ ꯔꯨꯜ ꯑꯁꯤ ꯄꯤꯔꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯕ꯭ꯔꯤꯖ ꯑꯁꯤꯕꯨ ꯂꯥꯟꯒꯗꯕꯅꯤ ꯑꯗꯨꯒ ꯕ꯭ꯔꯤꯖ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯕ ꯒ꯭ꯂꯥꯁ ꯑꯅꯤ ꯍꯥꯞꯄꯝꯃꯤ ꯑꯃꯅ ꯏꯆꯝ ꯆꯝꯕ ꯒ꯭ꯂꯥꯁꯅꯤ ꯑꯗꯨꯒ ꯑꯃꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯏꯆꯝ ꯆꯝꯕ ꯒ꯭ꯂꯥꯁ ꯑꯁꯤꯗ ꯍꯦꯛ ꯆꯠꯄꯒ ꯒ꯭ꯂꯥꯁ ꯑꯁꯤ ꯇꯦꯛꯇꯨꯅ ꯃꯈꯥꯗ ꯇꯥꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯦꯝ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯃꯊꯪ ꯇꯥꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯒ꯭ꯂꯥꯁꯇ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯅꯆꯤꯟ ꯊꯤꯗꯨꯅ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯒꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯥꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯒ꯭ꯂꯥꯁ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯊꯕꯛ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯑꯁꯤ ꯀꯔꯝꯕꯗꯨꯅ ꯍꯥꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯈꯪꯕꯗꯒꯤ ꯂꯥꯏꯠ ꯑꯣꯐ ꯇꯧꯔꯝꯃꯤ
ꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯗꯅꯕꯅꯤ ꯂꯥꯁꯇ ꯏꯁꯦꯞ ꯑꯃꯈꯛꯇ ꯉꯥꯏꯔꯝꯃꯦ ꯃꯗꯨꯗ ꯁꯤꯌꯣꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯥꯗ ꯏꯟꯊꯔꯝꯃꯤ ꯑꯗꯨ ꯃꯁꯤꯗ ꯁꯤꯌꯣꯡ ꯁꯦꯕꯤꯌꯣꯛ ꯑꯃꯗꯤ ꯁꯦꯡꯉꯨ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯕ꯭ꯔꯤꯖ ꯑꯗꯨ ꯂꯥꯟꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯇꯨ ꯀꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯗꯨꯗ ꯁꯦꯕꯤꯌꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯁꯔꯚꯦꯟ ꯑꯃ ꯍꯥꯠꯇꯨꯅ ꯃꯥꯅ ꯁꯔꯚꯦꯟ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯜꯂꯝꯃꯤ ꯑꯗꯨꯒ VIP ꯑꯃꯅ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯛꯁ ꯑꯁꯤ ꯂꯧꯊꯣꯛꯅꯤꯡꯉꯥꯏ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯪꯊꯍꯜꯂꯝꯃꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯑꯗꯨꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨ ꯆꯦꯜꯂꯛꯇꯨꯅ ꯑꯥꯏꯂꯦꯟ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯃꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯑꯃꯠꯇ ꯀꯥꯔꯝꯗꯦ ꯃꯗꯨꯗ ꯑꯗꯨꯒ ꯄ꯭ꯔꯨꯐ ꯑꯣꯏꯅꯕ ꯗꯣꯀꯨꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯗ ꯁꯨꯠ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯛꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯟꯠꯃꯦꯟ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯨꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯁꯤꯡꯗ ꯁꯣꯝꯗꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯀꯥꯏꯕꯗꯒꯤ ꯁꯦꯕꯤꯌꯣꯛꯀꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯚꯥꯏꯚꯔꯁꯤꯡ ꯑꯗꯨ ꯗꯤꯅꯔ ꯇꯧꯅꯅꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯊꯥꯡ ꯑꯃꯃꯝꯁꯨ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯅꯒꯗꯕꯅꯤ ꯃꯗꯨꯗ ꯁꯦꯕꯤꯌꯣꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯁꯣꯛꯄꯗꯨ ꯎꯕꯗ ꯁꯤꯌꯣꯡꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯄꯥꯈꯠꯀꯅꯨ ꯒꯦꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯁꯦꯡꯉꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯁꯦꯕꯤꯌꯣꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯣꯔꯐꯥꯟꯗ ꯊꯝꯂꯝꯂꯒ ꯂꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯍꯤꯡꯍꯧꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯍꯥꯏꯔꯝꯃꯤ ꯁꯦꯕꯤꯌꯣꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯂꯦ ꯃꯍꯥꯛ ꯗꯣꯛꯇꯔ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨꯗ ꯁꯤꯌꯣꯡꯅ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯦꯡꯋꯤꯅ ꯁꯦꯕꯤꯌꯣꯛꯄꯨ ꯍꯥꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯒꯦꯝ ꯅꯝꯕꯔ 6 ꯂꯥꯁ ꯒꯦꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯒꯦꯝ ꯑꯁꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯒꯦꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯏꯗ ꯒꯦꯝ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯕꯒꯤ ꯃꯇꯨꯡꯗ ꯁꯦꯡꯉꯨꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯡꯉꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯒꯦꯝ ꯑꯁꯤꯕꯨ ꯇꯣꯛꯄ ꯄꯥꯝꯃꯦ ꯍꯥꯏꯅ ꯃꯗꯨꯗ ꯁꯤꯌꯣꯡꯅ ꯁꯦꯡꯉꯨꯕꯨ ꯃꯥꯒ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯦꯡꯉꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯔꯝꯃꯤ ꯑꯗꯨꯅ ꯁꯤꯌꯣꯡꯅ ꯒꯦꯝ ꯑꯗꯨꯒꯤ ꯋꯤꯅꯔ ꯑꯣꯏꯔꯝꯃꯤ ꯐ꯭ꯔꯟꯠꯃꯦꯟ ꯑꯗꯨꯅ ꯁꯤꯌꯣꯡꯗ ꯒꯦꯝ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ATM ꯀꯥꯔꯗ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ATM ꯀꯥꯔꯗ ꯑꯗꯨ ꯃꯥꯅ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯎꯠꯂꯛꯑꯦ ꯁꯤꯌꯣꯡꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯦ ꯃꯍꯥꯛ ꯅꯤꯁꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯗꯨꯕꯨ ꯃꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯐ꯭ꯂꯥꯋꯔ ꯌꯣꯟꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯝ ꯀꯥꯔꯗ ꯑꯗꯨꯗ ꯏꯔꯝꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯄ꯭ꯂꯦꯌꯔ ꯑꯍꯟ ꯑꯣꯏꯕ ꯅꯝꯕꯔ 1 ꯑꯗꯨꯅ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯒꯦꯝ ꯑꯗꯨ ꯀ꯭ꯂꯥꯏꯟꯁꯤꯡꯒ ꯄꯨꯟꯗꯨꯅ ꯁꯦꯝꯕꯅꯤ ꯑꯩꯅ ꯑꯁꯤꯕ ꯃꯤ ꯎꯔꯒ ꯌꯥꯝꯅ ꯏꯟꯖꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕꯕꯨꯗꯤ ꯏꯁꯥꯃꯛ ꯒꯦꯝ ꯑꯗꯨꯗ ꯁꯥꯟꯅꯕ ꯌꯥꯎꯕꯅ ꯍꯦꯟꯅ ꯏꯟꯖꯣꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯕꯤꯌꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯁꯦꯡꯉꯨꯒꯤ ꯃꯗꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒ ꯑꯃꯁꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯌꯣꯡ ꯑꯁꯤ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯂꯝꯃꯤ ꯉꯁꯥꯏ ꯃꯥꯅ ꯑꯟꯅꯣꯟ ꯄꯔꯁꯟ ꯑꯃꯒ ꯊꯦꯡꯅꯈꯤꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯅꯤ ꯃꯗꯨ ꯑꯃꯨꯛ ꯎꯕꯗ ꯁꯤꯌꯣꯡꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯌꯣꯛꯅ ꯀꯥꯔꯗꯇ ꯄꯤꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯝꯃꯤ ꯅꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯍꯤꯡꯕ ꯄꯥꯝꯂꯒꯗꯤ ꯅꯪꯅ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯦꯠꯀꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ